Pause the Yumpum Uibamur Uiba Pau Karab de Dojere. M took the affiliation to what I have a pigre. All Manipur Public Health Engineering Department Employees and Workers Union, Public Health Engineering Department Workers and Employees Organization Amade, Marisuba Koiramban Ima Kaitel Lup Hariba Humasi All Manipur Trade Union Council, M took the affiliation Taure. M took the President T. Tekin Razid Singh Nathadurakpa Zerolna High. Asi Pamkiba Executive Committee Mifam na Hariba Union Organization Humasi M took the affiliation Tobata Ayaba Pikibane. Now the affiliation totally by union organization Singbangasi Bifam na Harau Taram na okay. Makatan Engineering Department Sing the Pandon Leriba Social Security. EVF Impal Municipal Corporation Makada Leriba. Sanitary Worker Loinana Contract Employees Sing the Employees State Insurance Corporation Scheme Singi Kanaba. Atuma Tamda Pangana Basukana Nainake. Housing when the Employees Provident Pangi Matang the Department Sing the Pandon Leriba Tabak Sing Kongel Tujinan Matang Pangsin Bagaloinana. Special State Office EPF o Impal the Tangai Fadaba Tabak Sing Sanction of Hona Minaba, Hainazo, Nasigi Mifum Aduna Lemnaki Aire. Zero Lamada High Fishery Department Gimakada Liriba Face Farmers Development Agency Employee Nifu and Bage. Department of Hitoktan Liriba EPF Employer Share Loidana Pangpam Tokpa Social Security Fund Employees Provident Fund and Miscellaneous Provision Act 1952 Gimakada Atoba Batamda. Dispute rise Tauba Hainasonga Sigi Bifum Aduna Ayaba PK. Marisaba Koramban Ima Kaitel temporary market vendor license by Ima Events in Loinana. State vendors in the Tiana de Bacotong Chatapakia TS, Ropanjali Devina Potokuna Bakatana, Kanana Nake. Temporary market as the Manipur State Legal Services Authority in Atomatam the legal at clinic Amhang under Ima Ibels in the Tangai Fadabalo. Lo kaya kangan na po kuha na ba matamatam gi government na paikat patabag torm sin na pateng pang dun lunan ba kahit alam mo uhen ba license para ba vendor si masakang dog ba municipality ki tax dito uhen ba na pateng pang ba politin free market uhen ba kahit alam mo nung dasay na ba warehouse am ato ba das sinbi na ba government na taxin ba amati secondary agriculture ki ihaw ima event sing da pina na ba kuha na ba na sing ba na su hot na ba na sing ba su makata na kanaki hari ato pa editorial ki kalam amada Lam ama lagak ani Manipur pamasit makai ki state wena warning de. BJP na lusing ba lagak India da lairaki pa sa hitarit mapung phakre. Miyam da makoy na tawgani hana lauk to ki pakara di tabak to ontok po ure. Ado ba laibak kas na uniform law ama mapung phana chanan bahay ba badi mapung pha bangamdre. Pandamasi panganara pagi damak Jammu and Kashmir po Union Territory ani thok na thuai ki ba laigre. Khongthang asidi India gi apun bagi saktam da singnarak pa singthing na ba Pakistan sokat pa. Lan hobak kya gi thabak thorum sing mai pakan tanap akan dapat thausil ki makata paket ki pa oibana leba ga sing miam na thausil asi pa sawgana ki objective Jammu and Kashmir urban state asi muthalaga Ladakh amasung Jammu and Kashmir urban union territory ani leire Ladakh tadi India gi law mapung phana chanhan bangamle adu Jammu and Kashmir state law asi mapung phana chanhan bada khorau thangle asumda leba ga sida chakma law chanhan ba constitution ki article 370 da yaur ba Kashmir ga mari leina ba sing muthak khrabasu Manipur gumata state kara tadi lengak ani laibagi mong da tabak tawalle. Masin state asida kundamina permission miyam gi marakta ngahak laita na nuwai daba amasung khaidok sauning ba bokale. Berdes na Manipur lausin krabatung da chinga masung tam khaidok tan lo ani satna lame. Midop sing atuna makhoi na lengak pada nuwai na ba makhata ba ihau lakta na ba sing buroi. Tam buroi chingi masin manau oibagi mari that na ba thausil kamarom semlame. Berdes na Manipur thadok tu chat krabatung da apun ba Manipur amasem kan na bagi chira ba tanpham da Manipur India da tilhange adaba ngasi phawba British state asda ma kanglu masal gi marakda kharamba sambala dude India government amas Manipur leng an housing su lokthok pidre samnar bada uniform law habadu Manipur di chathan bangamdre masigi khudong chaba NSN IM amas masiga punna chat medal balu kyana lauraga state asida ngahek leitana irang thogale Manipur lenga posu makoi gi khubam nung da thambagumna tawi haibe yai Joling kolo asida gi nan thokna daba amata ngairaba pambai di state asida law ani chathan da bana oigane Manipur India ki saruka oire Manipur gi manung de leiriba naga sing namna tapa mafum sing jole ba ka ki saruka mane Manipur di laira duna Nagaland state phawba India ki saruka mani amsung makhatan adumak oidun leike gani aiduna Nagaland ge Governor Arun Rabina phongdokre Manipur ki chief secretary na state asigi village chief sing headman sing amsung village authority sing da independence day ka mari leinana tricolor firan chingkadana ba aibasi lona su jai amasung khonai lon da su agai ba leite
अदब हारिबा चीफ सेक्रेटरी की वफम असी जानिंग हाइदुना यूनाइटेड नागा काउंसिल UNC अमसुंग नागा की सिविल सोसाइटी ऑर्गेनाइजेशन खराना लेबाक असी निंग तम नमित मक्तुदा पुंग कुनमरी की टोटल शटडाउन तौखिबदो लोना जादे हाइना लोरिदबगी मरम लैते मखोय सिविल सोसाइटी ऑर्गेनाइजेशन नि लोना जादब लुपसु नते अदुगा मखोयना तौथोरकलिबा थबक सिंग अदुदि लोना जादब खंगबुगी थबकतगी हेले मणिपुर हौजिक लो अनि चनबदुना ओइ मसिगे खुदम तंपाक्तन लेंगा की थबक थोंगदा कितग कन हायरोबदि पुलिसना फाइ जेल थाजिल्ली अदुगा चिंगदना फोंगना लेंगा अमा चलाइबुगुम थबक तौरप नत्रगना लेंगा की ऑर्डर द वहंग अगलकपद करिसु हाइबंगमदे नागा की फिराल आइबसी आयम की फिराल नि आयम की फिराल नागा सिंह ना ताब मणिपुर की मफम क्यादा थेटपना लोना जहनबा अदुगा इंडिया की फ्लैग ना थेलोय हाइबदा तुमिनि येंगदुक लेरगदे स्टेट असिगी तुंगी लेबक लेरिब्रा लो मलई चनरी हाइब यानदब थबक तोन थोलोयदब FIR लौरगा करी कानगने बंदरुक्तनब ब्लॉकेट तरुक्तनब मखोयना यानब चटपा इरांग थोक्ते हाइब यानब मरुप सासिनरग लेबक ngakpa हाइबसी यामनो खुदोंग थिनिगाइने हुनहु इसिंग द इसिंग नि नाखै सेंगन ब चुंगनी मदुना तन स्टेट असिदा सुलेंगाक अमत लो अनि लेहन बदुना लेंगाक सथानिंग दे हौजिक तौरिबा मतौ असिदि स्टेट असिगी मेउक्ता थबक तौरिबा चिंगी ऑर्गेनाइजेशन खरा कलसिंग बसिंगदे लेंगाक पाइरिबा सिंगबो करिसु ओइना लौरक लरोय matang asida panjaning bo wafam de manipur haiba state asing maning makha tamba leba kam hoina lerambane masigi ngamkai apun bagi saktung kuloina india gi saruk mo oike bane adu housing na sing the law ama tamdan law ama chalai badu na machet makai gumlaba state amu en ukhali basi leba kasigi law gi matek lawr ga laksin ga dabane mapangal kanba manipur amu hoina bagi daba mapangal kanba lenga oi ga dabane saukri choi daga loire haina ikoi punamaki tungi leba kana gum khara na jasina ki batar ga di manipur kaina nabagi ithil pibani haina lore dabagi maram leite makatarak ba atopa pau amadana taliban na jaren amnesty law thokre thabak tawrna ba official sing da appeal tawkre taliban akang angak pamong da kabul loksin khabagi tung da afghan konung adu thunamak thabak hauna ba ngasi dagi khonang lokat pahuduna miam na khawtak charabasu amusung lambi sing adu da pising khar khak tamak thok narak labasu government staff sing da makoi makoi ke thabak sing da muk halak na ba khangan kre taliban gi makada sathar pa yaba kan ba islami lainga kadu dagi nanthok na dapan datragna hokiba sahi kul lebak asibo palak kiba US na gak ropi ba government adu gina kan dalai bagi dama hak thengna laman khumla ka tra ai bagi ki bana beolising kya na Afghanistan dagi chena ba hona kre nopi basa sin school da chatpa ngam kitaba musum yam bon nung da thom dan arke tam thira ba lainga amagi dama phatta ba maming chatpa government ama Taliban na lising ama sa pan marfudra taruk tagi lising ani ama phau palam ke Al-Qaeda sangjapam pibagidamag US na lusing bo force na September taraga matoy attack singi matungda Taliban gi matakta landa ki amasung makoy ke government thogay ke haujuk Taliban na lenga ki sakti da mo halakre makoy na government workers singi damag tanga sileba pupun mit general amnesty amalaw thokpa yaw no wakal fathana ba amasung may werap po policy amuk na naba honarakre government gi saruk amana terkan department amada thabak torong kibasing adu mapung phana apin bakloy na makoy ge duty sing da thabak puba horaga dabani masuk kari gum akiba amatlai na makoy ge thabak makha sa tharaga dabani aina Taliban statement amana aike lambi sinda amohna traffic police dai kibaga loinana dukan khora su amo hangtok nakre masiga loinana official sin Russian ambassador aduga loinana ahan ba diplomat me pham ama pangthok na ba thorang tawkre Taliban official amas Afghan news channel amada napi journalist amada interview ama pikre adamanu school sing amasung university sing de thong londona lainare somna ki napi khar khar lambi sing da satle karigumba thingba amata mayung adabana Mayung na ba Taliban Afghan kono manung tasang lakiba mas President Ashraf Ghani na lebak thadok tuna chen kiba na wajing namita lebak asi Taliban na mafung phana makhoi gi makhata thambangam ke US President Joe Biden na $1 billion kya gi American funding amasung training single win Afghan army na Taliban ga mayuk na badabadik cha na kallagani haiba aran ba thajaba amagi makhada US troops seng lautok ba hoki bagi matung Afghan government atu ning khai khebane adaba kari gumba Taliban na US kamri leina basing da attack tawrpa tarabadi sathi ba pohom pigani hana jo kadiana wasakre Kabul airport American diplomat sing amso Afghan translator sing jauna lising kya puthokna ba khonari ba atuda apun bana tragana akiba pitana ba apan bana tragana akiba pitana ba US president ning thauka ba bit Taliban da warning tawke kari gumba attack ga hek tawrpa da madugi pakum badu athuba amsung safuk na bu oigani hana White House ta ki television da piba warol amada Biden aike aikoina aikoi gi miosing mathau tarabati mang taningai oiba force ka loina nga kani hana mang haike nagalamorom da Taliban na cricket pami amu support tawi makoi sasan makata masana ase khudong thiba oiroi ACB gi CEO Taliban na cricket masana bo pami amu support tawi an Afghanistan cricket board ki executive officer CEO Hamid Sindhuari na phontok latana ba koige
Laibak political ki ahong balak labasu cricket masana da akai ba piroi ai bagi thaja ba pire. Kabul dagi PTI da sinwari na Afghanistan da Taliban kudum salabasu makhoi gi national team gi member sing amasong imung manung sin tek ta kaidan leiri ai Afghanistan ki star player Rashid Khan Muhammad Nabi amasong Bozeb Zadran UK da 300 tournament sana dun leiri bane. Sinwari na hai Taliban cricket pami makhoi na horok padi ko support tawdun lakle. Aikoi ke thabak thoram sing da makhoi na kuthing jinde aikoi cricketer pamang da sang sin bagi support na tana. Ayang na makhoi da kuthing jelakada bagi mami amat ude. Active chairman amoina aikoi ki leijari aisu makhata pa notice thok tripawa CEO oina leigane. Taliban na lising amaga sapan marfudra taruk tagi lising ani amapawa sasan tawring matam da Afghan ki refugee kya jum thangaba Pakistan da masan asi sana ki Afghanistan ki cricket ki kongsa so masiki matam asida heno kumang choksin pangam ki matam amane. Maragasida T20 World Cup ki schedule lauthokre India na Pakistan ko October 2 da sana ragane. ICC T20 World Cup के शेड्यूल का सिलाउथो की बगी इंडिया का अहम मैच होने पाकिस्तान को अक्टूबर 2 दुबई दे साना रगने इंटरनेशनल क्रिकेट काउंसिल ICC ने लाउथो की शेड्यूल असी की मतुंगे इंडिया न मथंगे मैच होने अक्टूबर 2 दुबई दे साना रब मतुंग मथंगे मैच होने नवंबर 9 दा अबू धाबी दा अफगानिस्तान के लंबा तौना रगने सुपर 12 के लेमोरिबा इंडिया की मैच अनि दे ग्रुप बी की विनर का नवंबर 5 दा दुबई दा अदुगा ग्रुप ए की अनि सुपर पोजीशन का November 9 Dubai da sana gani tournament asig ahan round match October 10 ka to Oman na yumbo iduna sana gani namit asida Oman na Papua New Guinea ka aduga Bangladesh na skulen ka sana gani group A da jawr ba team singa dude lisingani taraga mari ki champion Sri Lanka Ireland the Netherlands amasung Namibia ni aduga group B da na Bangladesh Scotland Papua New Guinea amasung Oman pulle group ani ke makok tong pa team ani ki super 12 stage ta qualify oi gani Tournament asik ani super round oirwa super 12 da group ani khaidokle October 10 Australia South Africa ka Abu Dhabi da aduga England na ani rok champion oikrab West Indies ka Dubai da sana gane alba semi final na Abu Dhabi da November 10 sana gane aduga ni super semi final da Dubai da November 10 ga mathoi da sana gane November 10 manga reserve de oinam oiba maram na tournament asik final match na November 10 ga mari da Dubai da sana gane Nambul Turel Uchida Mukhanjelle Manipur ki Swasth Bharat Abhiyan kadai de jatkre Kumja lising ani tara ka mari ki October ani da pangtho ki balepa ka sike Rashtrapita Mahatma Gandhi ki chamba yankhai suba mapok khumon ki tharom da India pumba lu na na laina da bagi pandam da Prime Minister Narendra Modi na Swasth Bharat Abhiyan hautok ki badagi Manipur da so namit adudagi hauna government amadi lenga ki loisen kya da Swasth Bharat Abhiyan ki manung channa Luna na laina na batarum kaya ngasi pawal lep na pangthok na lakla baso Kongi nongju tha lakpuda na bon turen ki oirik bipibam state government of India na lebaga sige khwadi ki motpa turel sing khangat pada jawdun turel sige masak phajana na bagi damak lupa khawjaw tha da duna hauju phabuda khona rak bapna ki khona jaban uttagi aibaga pangka koire nongju tha oibagi hauna ba turel sige imai chong khalak pada ki masige isel da taw tharak li padam thira ba phata hudi amade sinaba loikraba hangba plastic bottle Sana tak narba polam singgi arem akak mayam asat state asida Swasth Bharat Abhiyan ki thorang thausil amadi luna na thamna bagi pambai singda miyam ki wakhalon karamba phibam da leida bagi abadu tasing no thorakle ningsing baya padi au ki basahi khara ki mamang da chawrak ni India ki tongan ba sedi chamanga rom da Swasth Bharat mission SBM ki manung chana chatha ki sarpi of the cleanliness drive da Manipur state tarama super rank da leire aini jamna harau ngai ba phangdau na ke Madugi matung kumja lising ani taraga tareta bukan sathaki ba survey of the cleanliness drive the samakoni to super rank da abu khantara ke somnagi notice ki wai but town samago humbu kamari da sathaki ba cleanliness drive the homso voice in the lady abu pau phona ke adabo Manipur da Swasth Bharat Abhiyan ki aseng ba sakti kongki no lak pada turel da tawthrik lo phatau di sing amadi sinaba yadraba Sinapa loiduna hundok lamba plastic bottle sing asina adamu payaksana tagle abiyai pramag asigi teksa kanana pugutar aibesiso asuba uang amane Sinapa loikrab matung da mafam chadan hundok lamba hugi masak warba plastic khaw sing amadi plastic bottle sing asnami web kunaida narol da tapna pirak liba saiting sing asai koi puna khangmina bagi tangai fada balaire nasi nambul turenda tauthar liba patahudi sing plastic khaw amadi hangwa plastic bottle sing asai ate Manipur ge Tongan ba toril sing dasu loktak pat ima ki ronung da tiluna balia palai tana ahing numidang khak tana si andari asigumba thong sing asina malem ki amata ngai ba loktak pat mang tharang na bagi aso maram oibe tana lamtam asida lairi ba pibam kode magta
Aso basai thieng ke lep palai tana pi ba hokre ai basai pak miam na khambi pa ki matam hen khiga dore ai bada ai man bathok loi table da khili ba bottle da jawr sing aduna atumak pon si len ba ke ham kuina ya ga dori ai ba ki matang da so kumda khan thamina ba ki matam oire asigum bahu sela ba posak sing asina maram oitna manipur da mamang da panglam ba ngam makhal kya mangkhre tel kang kya tam tam na mangsil lagli loina na miyo ba tongan tongan ba aki ba ki masak ba laina kya amaso nahalak ba ki aso ba maram amo oire state asida turil ba kan ba pamjaba miyo sing sem jaba lup kya amalai ba su makhoi da miyang gi mateng phangdaba maram da turel kanhana ba gi pakhat pa ya ba thabak kya pakhat pangam dana laire matam amada turel amadi pata tang chadun hinglaba miyo kya su turel gi amati pat ke ising hu selak pemaram na atopa sinphang kya do hongdok na ki pasu yaw ta banate ngasi loktak pata nga fa to ni hingli ba ngami sing da asing ba honglak le ba phibam sing asina aso ba chaitheng ama pire maram adona lamdam asida leiri ba mipum khudiman pata haudi plastic khaw amati sinaba loirba hang ba bottle sing mafam sana thambagi hai nabi thamba mathau darakle lenga da so amati mari leina ba department sing na sumatam go chuna ba yamna scientific oiba garbage management ki thabak thorom sing pakhat pa mathau tare Imphal akoi ba dagi nong ba da thorok lib garbage ton kya asi mafam jana sin ba ki tangai phada ba leire state asi dagi nong ba da solid waste sin haraga lang thorak pa amut akai gi polam sing ki masing asi chawran ton chama khondra ni pan lom thoge masigi manung da sumna gi imphal area khakta da ton chamrom hian no ba da phata haudin sing ba thoge asigum ba masing jam la thorok lib phata haudi sing plastic khaw mari ahak ba plastic bottle sing asi mafam jana thamdana adumak makhatana turel mapan sing talang thok to thamlabade amadi imphal manung dagi fata haudi sing khongkolak lapa matung da turel mapan sing da paisin thamlabade swas bharat abhiyan lising lak pang thok labasu madugi chap chap kana ba phang bangam loi manipur bjp government parak baga center gi app lok tuna 10 and 11 IRB patalen ani lepak miam khangna kauke matamadu da minister na tha amagi manung da soitana haidokani ani miam da thajaba thamke adu haidoke bo wafum adu ba karum lagani aibeki patagum laibang miyam da midam tuna sahi om phajalakle hauji miyam gi kholau oida thapagasi bon mamang da haidok pigadra haidok piroidra aibado asengba ama BJP government khangan biu aina All Manipur 10 and 11 IRB riflemen 2019 best JSC by Papuasi completed candidate ke secretary Lotus Mahim Nurgi Sorol Amada aire Serol asina makha daribadi Manipur sarkar dakbakko matam da sahi kya namsin da thambagi hainabi asina thabak Tharba candidate na chawna akai be pire es bar ohelli loinana khudong chabak kya mangan batana tana crime kya tholak na ba macha kama soirakle punabagasi ki mangjeriba CM tham manipur gini abse BJP government khangbi da bagum tawre hausa ki mirol si jamna singlaba amadi panghai da hajin duna bot khomba sulura ba matamne karigumba haidok loi harbadi mikup nahum singdal lehuna pa manipur government ge be kaidagi asengba Paukum lebak miam kangna atau patam da thambiu aire Renault Indiana Mirabai da car ama pikre Automobile Manufacturing Company am oriba Renault Indiana Tokyo Olympics 2020 da kezi ni fuga mapan ge weightlifting category da silver medal fangtuna malim da Manipur gi da natra India pumba ki mai poro pangam khrabe lamda masigi sanaro saiko Mirabai chanu bangasi taramno oktuna company asigi inong nauna puthokpa sporty car am oriba Renault Kaigar Kotol Tamdona Ikai Kona Kre. Ngasi Mantipukri the Labor Automobile Manufacturing Company as a dealer showroom Moedpa Give Day Motors Renault Imphal the Pangtok Kiba Tharum Adu the Renault India Vice President Sales and Marketing Sudir Malhotrana Give Day Motors ki dealer principal in thousand Daniel Renault India is ki Regional Manager Akif Jauna Mirabai Chanugi Mungi meeting Susargake. Makatarakpa adopa editor da tharakpa pau amakatanga harpiu sengpiu tolopiu aifam thokte igai khumna jariba editor hauke balising amaga sampan umpoga maga ingi agas kun ka tariata senggian tulon da mioi mari thawai thake minister gi banglo minister MLA singgi quarter singba maina sake haiba agas kun ka tariat asi sahi khudingi em suna saklam khongsa palan pangthok tuna jangai ka taruk suba handaki sahi su pangthok ka dore Matang asida ijariba aina thamjaring badi legislature singna saklam khongset agas kun ka taret kauthopagi maungda sathok laina puthok na ba harbo sahi khudingi wathok heliba se kari maram gino khangjaninge aina khangjabada iramdam manipur sida thanaram ba phausing maroina phaudum phauren marang phau kumbi sanglai phauren mubi langphau phaungwang tawthabi chakhau asina singba ase langgon na natragana irwaina khoiraga lau unarame
हारसु चाइनरमदे शांति होइना हाबदरमी पतमदुदा lau sangam amada fawbot sangbai ani mangadagi tara fawbot thokpani yamna thokle hainarame matamadu faw sangbai de lupa ahum yerum lupa amagi taraga taru makai piba yenbi marum kogi bilamadi bek de lupa kunga manga sana sanda lupa kunga manga jot mon de lupa chani brahman aman usap thongbada mathel jamdana mi chambagi thongdarame aduba batamgi matungina science ke juk asidadi lau sangam mama panbada jamdra lupa लिसिंग कुंदगी ताद्रे फौसु फबोट कुन मंगादगी ताना थोकलबदी लौमी अदो मांगले मरमदे इंजिन न खोयरे इंजिन न खावरे इंजिन न जयरे इंजिन न चिंखतले मरुवेना हार चाइद्रबदी लौ लोकप याद्रे लवयम जाब लौ सांदोकब कंबुदी मांगदे लौसान फंगबनिना हजिगी मतमदा लौ उबदा हारायबसी ख्वाइदगी मरु ओइरे चिंगतमदा लैरिब लौफम चिंगासी इथै लौखोंग फजना सेंपिरबा हार मतम चना पिबिरबदी डबल क्रॉपिंग चथरबदी सही खुदिंगे FCI द फाउ सेंगी चलिब सेनफम असी कनबंगम लपसु याय अदो पॉलिसी मेकिंग बॉडी ददी पोथोक जामना पुथोक हार मरंग कैना फंगन बा असी मोटा FCI दगी लेबनि हेना कानरबो अरबसु याय हाईवे अनि असी सही चुप ब्लॉकेट कोविड-19 सही चुप कर्फ्यू सही चुप लैंडस्लाइड थोपनते नोंजू पंथा जून जुलाई की ममागद सिंहौदा भाईबसी FCI दगी लेनरबगी पॉलिसेरा अंगदबंगम लत्रे लौद चाइनब हारबो खबाक नातोन पेंगबा दोना चाब जाबदोन मंत्रीना MLA ने येन भाईबसी इजरिब अहक थमोइसन नोइजदे येनबगी मोटो ऑफन सेल्स होइना चथाजनिंगे जियोग्राफिकल फैक्टर द स्टेट सिगे हार की कोटा असिदी नोंजू पंथा यौद्रिङैदा सिंहौनब BJP सरकार ने सेंटर की BJP द तकनबा याबसु याय लैखिद्रबा चीफ मिनिस्टर ओरंबा एम कोइरिंग की मतम द सेंगी आंदोलन हौजकी NPN की मतम द हार की स्ट्राइक हिस्ट्री दले हौदबो ओइरासनो अरोइबदा लौद चाइना बहारबो कर्मचारी की खुसुमन तोलोपो मियोइबना चागदब चेंगबो फंगनबिउ हाइफम थोकते मसाना मामा पद सेंबिउ से कलम लारिक फिजेट हाइफम थोकते पिफम थोकी फंगनफम थोकी मासी कंपल्सरी ने इलेक्शन लक्सलक्लपिनि प्लेटफॉर्म द ngangnaraba masak thamanjaningde adongi thingmaijam itobi sing top awang lekai Chhattisgarh da samu lamsa singna net padanopa ama sire Chhattisgarh ki Jamshedpur district da ngasi samu lamsa sangu amana net bada sahi nifuga mari suraba khunja ama sire aina forest official amana phongdokre masigi thokdok asi thara khanda ki thas the state asi da tonga tongan ba mafam singda samu ki etek da siba yamtrabada mi mari sure aike Syam Kumar Rohidas asi Mahna Joypur Forest Division ki Jaspur Forest Division ki manung chanba babu Sasbahar kungang ki mafam amada khong hamba chatpada samu homna hat khibani aina Divisional Forest Officer DFO Sri Krishna Jadamna aike Laikhiraba Syam ki imungi mi da khudaki one relief ani lupa lising kun ka manga ki senpam sinna kare aduga ate compensation ki senpam atuna tawfam thopasing loraga sinnagani aina mangna aike Tamenglong Khongsang lambi da landslide thokle ngasi nongmani ni asid akan banong chu khibana baram oiduna Tamenglong amadi Khongsang lambi da chauna landslide thokle are ngasi hu Khongsang 1 kilometer mangarom chalaga leba lambi da chauna landslide thokibani are maduna maram oiduna lambi asida chatpa gari makhal khudimak chatpa yadan leire hauji lambi ki matai sinda gari ke lengduna leire hauji lambi ki matai sinda gari ke lengduna leire turel gi ichel su khudongti ba thaki mathakta chele masi ki mathakta noni amadi Tamenglong district ta piriba electric wire sing tatpana mai phangtana leire hauji road construction company Sevalayan lambi sembagi thabak kanna chathari aire mai lambi college boycott tawragane ngasi mai lambi college da pangthokiba mairoi singa apun ba mi pham amana college asigi principal in charge Dr. Y Bihari asi madak chadaba amati RR Sudaban maram orek college asigi chakot thorang kya nongma gi maning halagle Maramadura mamang taktagi kaya khana mari leinaba singda aiba sorol pisin madak chadaba principal asi lauthok pinarba wakat khiba laikre matamadu authority singna mairoi singda thajaba pirak khibadagi Tumina lerakpani aduba jana kibo wafam thabak to anthorak tabana college asigi madak chaba RR Suba principal ama tharak triba phawba ngasidagi hona mai lambi college student union da college asi boycott tawragane union ke jana pa ma praktriba phawba college asi thingjalagare ana college asi student union ki makete ki phawdoragle loinara college asi history department ke oza ama manung matam chana lekidabadage department asi oza ama phawba leitaba department number oire maramadun wali oza asi su atubada thabirakna pa khangalagle Jiribam district Japanese encephalitis ki anaba thengnare Jiribam ki district council officer Dr. L Nokina na thadorak pa chero lamada district asigi ward number
dalam Kifurda nupi ama Japanese encephalitis na naba thengnare aina khangalagle naraba nupi adudi TS Bimola sahindifugama mapuroiba Harichandra Kawi Hari Mahak Jiribat Hospital da layeng sathara patungda Guwahati da satuna diagnose tawbada Japanese encephalitis na nabani aiba chapchana khanglakibani aire maram asina miyamna laina asidagi section na laibina da pamahana makhatana phangdoragle Nagalamrom da yum sidok piramle Thauban Police Station ki manung chanba Moijing awang lekai de MD Masjid Kawamyo emagijom hek pokmina ba manau nupa amana thukai baga loina aki akhangsu nangalamle aire Press na phangba pauna hai hokiba akas taraga mari ki numitang pung taraga minute tara mangarom tabada MD Masjid ki hek pokmina ba manau nupa MD Feroz na mahaki imung munung ki bioi mari ga loina makota saitu watu pai duna laklaga jum asida leibe aroi khudakta jum thatok tun satkro aina ki hanke Maduda natana mahaki ina kuppa jum madu su thawai khe thodok asigi matang da MD Masjid na Thauban Police Station ki OC da iba sero rama pi duna manau nupa Feroz ki matak da logi oiba thabuk lokhat pinana ba wakat khre aire Ado papau amadana suspend tawkre BJP Imphal East District ki President L Kamni Party asigi primary membership tagi suspend tawre aina BJP Manipur Pradesh ki General Secretary P Premananda mitai na thoki order amada thokre order atugi matungina El Kamni na social media da pikhe statement amana party amade party leaders ingi prestige sokhale marmasina party ki article 25 breach of discipline di amasung F ki makhada khodak tagi party asigi primary membership tagi L Kamni bo suspend tawre aire makha tarakpa atopa pau amadana IS sogatpa nupi ani fare Islamic State chawgatpa thabak kya toramba mari lainana NIA ge timamana nupi ani fagar grade timaduleba pupunamit ke yukta kanur da thongki bane NIA na faraba nupi singadu Sifa Harris amsung Misa Sedek Kawe NIA ge official singadu epung tor tabada nupi singadu ge mayum da thongki makona nupi singadu ba faraba madong makoi na online mode ko da padoke sahi asi angan basarukta NIA ge myo sing makoi gi jum sing da sat palai khrabane nupi ani sibo phari basi M Anwar ko makhoi ki associate ama nabit khani ki mamang da pha khraba matung dane makhoi ni bo phari badu maru aina lal holup outfit IS ki message sandok na bo khonaram bakini aina source na phangdorakle aroi beda content sing ase ki maru ai ba pau khar ase ba pau dam jari ba mari local news YouTube channel amate Facebook page ase dagi yengbiri bo pun makwa thaga sari channel asna thok ta kanara badi subscribe to bidri version subscribe to biram boloina like and share to bo su awi ga nokna makpo amakhan thaga sari